Abulok Turelda Mio Mata Sincre, Mahaku Pangnabalam Sang Police Samadi SDRF Nativagi Tabak Satari. Amasung Hayelamadi Hangungi Lonaba the Swim Fall Turel Kaire, Masina Mayalambi Sakmai Jundagi, Usiwa Faubugi Lambi Faunadre. Kurumzari, ISTV News Taram Noksari, Pau Masakani Pizari. Sakmai Esigi Manunga. Manung Chanba Bulok Turelda Mio Mata Sincre Hari. Turelda Tasan Krabamio Dudi, Takelambam Ibocho, Elias Nongban Koi, Sekmai Esigi Manung Chanba Laiden Kabi the Guinea, Masagi Chahi, Yankai Mangarom Sure Hari. Mahak Narang Numitung Bamatung Pungtarani Toy, Taram Daida, Turenda Tasan Kibani Hari, Maku Panganaba, Narang the Gihona Lamsang Police personnel Singamadi, State Disaster Response Force na Punati Humbakitabak Yamnakan Satari. ISTV News na fangba pauda mahak thiba khangdri haidi thiba phangdriba takelambam ibo chougi laiden kabi da leiba yumda ACSC gi MLA haikham dingona satuna imungi miyoi sing unakre amaromda MLA na kudung thiba thaki matak cheliba abulok turel ge torban chingba mafam sing chatuna yengshin ki ACSC du gi manung da leiriba ising shauna sokhalaba khungang singda koina satuna yengshin ki ACSC gi manung chana leiba laiden kabi gi singna thumjilaba mafam sing su yengshin ki Sekma ACSC gi oina laiden kabi Kangla Tungbi, Hatikua, Madi, Sekmai Parau, Chingba Mapam Singda, Isaugi, Awaba Nangli. Kangla Tungbi, you and a Yum Humpumatoi, Sekmai Paraugi, Yum Cham Humputaruk, Amadi, Laiden Kabigi, Yum Kuntramapan, Isao, Shigi, Awaba Mayuk Nari. Kudaki Wayna Bulok Turel Torban, Kaiba Tinganaba Matotaba, Polam Sing, Kunza Sing the Kusina Kre. Sekmai Ginaki the Silver Turel Sing Pixilak Pamadi, Tangalakpana, Manak Nakpada Ladyba, Yum Sing, Ising the Tumsin Bagi Masaga Masuedi, Tiba Kangana Ladyba, Ibo Chobu, Panganaba, Yamnakan Honari, Heidi. Impal Turel Kaibana Maramoraga, Maya Lambi Sarukamoi, Sekmai Zindagi, Usiwa, Pobgi Lambi, Faunadre, Haukiba, Numit Karanigi Mamangdagi, Manipuri Singamasung, Tampaki Mafam Singda, Leptan Sukiba Nong Namaramoiduna, Impal Turel, Nambul Turel, Kongba Amadi Edel Turel Singba, Manipur Gitampak to Cheribat Turel Sing, Torban Kai Krabatungda, Mayang Infal Assembly Constituency Manung Chan Badaleba, Hayel Amadi, Hangun, Kul Anigilona Badaleba, while Pam Mapada, Fit Kuntra Mukshangna, Infal Turelgi, Nongchup Tang Basarukta Kaira Kibani. Manini Mamanga later and Nong Surakuna Marmora Manipur Gitampak, the other labor Turian Sing, Kairakuna Maramoraga, Ojik, Impan Turian, Ibadi, Maruina, Smayalam Bidigi, Mamang Panga Ladiba, Impan Turian, Asi, Ojip Punchai Matata, Kaire, Hariba Kaibagi, Kairi Sing Arang, Gindagi Honadana, Localgi, Piari Sing, Amadi, Localgi, Burumtera, Arambai Tengona Chingba, Muka, Tolokton Arang, the Gi, Tingnabayam, the Kano Honari, Adobo. Narang ahing pung aniga minute karom tarakboda hariba si thingmangam dana kaira siala matungda maylambi hariba lambi si phawraktuna maramoraga lambi si singje kanna chentharak parna maramoraga hariba lambi si jesibina put tara muk takhaira ba matungda singa je lokta umda thadari hariba masitiam hoju si MLA mempan kendra gi MLA Kongkam Robindro masama yawarga hoju yam kanna thinga bonari thingane habagi MLA na thajaba thamai paudam jariba premchan namra ISTV News. Nong Leptana Taba Sina Maru Turel Singi Imai Pathok Pamasung Turel Torban Kairak Padagi Chantorpa Singna Imphal East District Ki Mafam Kaya Ising Tumzin Beleptri Yum Kaya Ising Tumle Miwe Kaya Awaba Mayok Nare Marilin Singna Ahen Bamityang Changhaningle Hiram Sida Paudam Ama Aina hojik laijariba mafam ase akoi Imphal East District ke manung sanba nongmaibung bazar degi nongmaibum chakpram lerek sangiba mafam asidane
ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 23 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯁꯤ ꯆꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡꯁꯤ ꯏꯃꯥꯏ ꯄꯥꯊꯣꯛꯑꯒ ꯆꯦꯟꯕꯗ ꯅꯠꯇꯅ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤꯒꯤ ꯇꯣꯔꯕꯥꯟꯁꯤ ꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝ ꯀꯌꯥ ꯏꯁꯤꯡꯁꯤ ꯊꯨꯝꯖꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ngasi gi oina nong si suba khara lep khrabasu aikoi ising si hanthabagi mahutta tama tama ising si maukhalaga ising chakhulapagi phibam asi ngayoknari asiguma phibam asi ngayoknaba sina maram orakanda aikoi Imphal East District asigi manungda leiba aikoi Manipur gi yana maru oiba Jenims Hospital su ngarang degi hauna magi emergency service yauna ground floor da leiba anaba sing si sapagadam pham singda transfer refer tawkhraba matungda tongan ba district asigi manungda leiba officing thonglom ga loinana ngarang degi education eski maikai degi su ngasi degi kalen suti thaba loraga kagadaba adusu matam kaktana suti thadokibagi notification amasu thokpo laikhrabane asiguma hojik Imphal East ki oina oreba fiam asigi matangda yumda leireba ahal laman ana ayek yauna yumgi lanthum mang tak tanabagi damakta safagada mafam singda naigi miyoi kyana rescue toba amasung posai sing safagada mafamda thaidopagi thabak yamna kanna sathari oreba fiam asigi matangda ising thumjalaga leireba hajit nongmaibung area gi miyoi sing ISTV news ta makoigi wakhalul sing pongtor pom yam pun lominasi akoi yang ware akoi imung bokta adum khu phaiba yok sale kano da community hall da adagi pung mathak da relief camp hang ga leiri ko sahi khuding ising thume hab ju khangabani anu hadak da ka hena mo ka su hena thume dagi chaba thakpa sing si ju mayam loi wanarabani na khitang di mateng ama haiba chaba thakpa gi thau thum gi ama government ki side gi su mateng ama pahaning ei saw se akoi kana da blame tawgodu na haibu objek pia laiba matamnina akoi kain tawbam leitre aduna lambi sali bai chinau je ayambana singje haro kumai gi tap ta yingbo oina lakpi bai tar aduga side ta leiba yum kai mayam je ngasagi singje gi web china yum kai mayam akoi je kindha bokot ba yaure ngasi sing chau je akoi na handagra kanda karam balaina tina thulakaduno haibu adumuju khamba ngamdri adu sarkar gi side gi hobji pia laibani na akoi kana da blame tawgodam no haibu khangdre ayam boji sida lai je akoi chana thakna bamta mami yelakoi mami jomta laitri aduna akoi kam thina wa ba boji yam thina ware adu akoi gi MLA kai ju haibu yadrabani na adu si yargadi governor gi side gi kai haini mating pangbina na ba akoi nolukna phungduk sari rescue se aina sum ubada aram bai tengol lai ko adagi MMTA gi ju ngara anga ama sidagi buthoki amain taraga adagi laikai gi akoi gi club ki Eastern Student Club ki mi mayam thoga adum mateng pangnari adum akoi masen adum thokminnaraga asumna Manipur gi maru araba turel sing asigi imai pathoktuna amasung torban kaibadigi senthar iba yamlaba ising asina thumjin khraba mafam singa leiriba awaba taraba mioi singi damakta awaba koknobagi damak tongan ba mioi singa mateng pambagi thabak adumak chathabadi uri turen gi torban kairiba sing asi matam chana thinghoutrabadi amasung makhatana karigumba nong surak labadi hojik oiriba khudong chadaba asigi mathakta kari awaba amuk makhatana mayuk nakhikadege haibadu tambangamdri ISTV pawgi damakta ji gagan sharma bepin galoinana pawdamjariba kumarjit wahengbam ISTV news nongmaibum chakpram leirak nong leptana chubana maram oiraga singda dam gi ising level wangkhalakle hairi makhatana nong churabadi ising pathorakadra chingnabadagi lamsang police ki kangbuna dam asige koibada leidiba mafam singda miyambu sectional leinanaba publicity satkre hello makai somda leidiba pajamyam mafamda lamsang thana gi makai tigi karima pawjelam khak lakseri badudi nong si leptana chubana maram oiduna kogi singda dam gi imai si wangkalagle aduna yargadi isa gi pochai amadi kuding maruiba jaga da tasan kontin da tambiro koi karimba patarak ba thogabadi koi lamsang tanai mai kai gi pau pijar kani aruga mapam chaba yeglaga hongdo jik tawdabagi dawda mayam da kagan jari Amaramda lamsang police na publicity satuna singda dam gi sing patharak yai miyam na section lebiu hai kibadu aranba wafam ni haina singda dam gi in charge soina thabak puribi water resources department ke executive engineer tolerance na
ISTV News ka wari sanabada phongdorkli magna makha taraduna hojik fawbada singda dam gi chapchana leribu water volume asi yogadaba fit tarani thoi watli karigumba singda dam gi ising gi volume asi yona ising leirakpa matamda dam dagi pathagadaba nate ahenba ising gi santhokpham masagi dam asida yawjaduna leiri police kangbu mana lana publicity satuna miyambu pakhathan ki ba du laibak thibani hairi makoi gi oiba kari interest leibage haibadu chapchaba khangbangam miyamna singda dam gi damakta hojik kari sumi paibiganu haina makata na appeal torokli ithai virus ki satar sing hangdoktuna thamle isingi imaidi ithai virus ki mathak thangba madi makha thangbada leiribaga manarakpana isingi ichel tapna senthare hairi amaromda handak ithai virus ki satar hangdoktuna ising senthakhiba du da putharakpa fatta haudi amadi plastic bottle kaya ithai virus ta panduna leire ngasi nongalamdaida iril turel gi khetri awang laikai Princeton International School mapada turel torban kaiduna ising pathaduna sentharapadagi akoibada leiba kongpal sabal laikai amadi mafam kayada ising thumjin khre mafam adugi miyamna turel torban menanaba kanna honari kongpan sabal laikai ready de lai biro kai re sida kai re saya ngapi ngai tu mela wang laikai Princeton mapada hana ki papa mapada da pha sakre mayam kongpan sabal laikai de leiba chinau sing mayam section biro sing yau thagrabni sing pai re sakre kan bangam dre mayam kan bangam dre Manipuri Students Federation MSF ki thomi sing nasu sing isauna wabatar bamiyo sing kan bagi thabak yamna kanna tongan ba mafam sing da sathari wangkai gi area da leiba wangkai yongnang leirak hariba mafam adudagi safagada mafam sing da puthorakpagi mami aduni ida hojik soy koi ki ngang sing kasih taro ngang sing kari kara kai lai kai oi dun o wang kai yong nang lai rak ta gini hari bai tai ma siga nga awa na taraba saphagada mafam sing da puthopagi thabak leptana dumak chathajari Imphal Dimapur lambi gi Nagaland gi Fesamada Chauna highway gi saruk namthakre hairi thaudogodu da pochai thanna yawba gari amasu kudong thingai oiba fibam da leiri hairi Ithai varas dolai thabi dam matam sana hangdaba karimaram gino Chenaba Department Cherak Pigadabani haina Manipur Pradesh Congress Committee gi President K Megasandrana Manipur gi Governor Ajay Kumar Valada ai bacherol piduna takshin khre haina ngasi BT rota leiba Manipur Pradesh Congress Committee gi office te pangthokpa paugi mifam amada AICC gi senior member amadi Manipur Pradesh Congress Committee gi wangangloi L Bhupenda Maitai na haikre Magna makha taraduna handak Manipur gi tampaki lam ising isaw ama thoklibasi ithai varas na matam sana gate mangamak hangdaba madi dolai thabi damsu gate matam sana hangdabana isaw si thokpani maramaduna chenaba official matik chab cherak pinanaba inquiry committee ma semgadabani haibu wafam thamki Varatya Infra Projects Limited ta lisingani kulumdoida India government na crore sama humpunipan pitharuktuna river Bank amadi retaining wall semnanaba thadakiba leirabasu chahi ani haukhrabasu thabak ningthina tawramdabana ngasigi isawsi thokpani haibadu governor da khangan bagalonena flood management and border areas program gi saruk amoina crore samri humpu Manipur lengakta India lengakna thadakiba dasu ningthina thabak tobagi mami tade yamlaba senfam kaya asina ningthina thabak torumlabadi isawsi thoklamloi hairi Ithai village ki gate mangale si gate bari khatan hamgi gate amali ham tuna lei hai si adra masi karna matlab da masi gate se matlab sa ka pindare ne pindare da mama ka hago ke magi matlab nitre masi ke ko ki gate ida tu sing da ho masi ko ba an president ka se ho matlab dolai bhami da masi
फजना क्वालिटी स्ट्रक्चर मेंटेन तौरतरे तौबिरे दोलाई खानी के की इथाई बेस न कंट्रोल तो उसने बाहर भेली की इसिंग में आती दोलाई खानी का कंट्रोल तो उसने ईजिल टू द इसिंग में आती क्वालिटी मेंटेनेंस फजना तौरतवा तो रोने दोलाई खानी से भारत सरकार महान लेने ये जिला से राज्य सरकार की महान लेने मसले को एक तरह से करीब मतलब होता साना मसाना हम ऑफिशियल सिंगा मतलब साना हम लोग को करेंगे नो हाई 2023 का करोड़ 168 करोड़ से भारतीय इंफ्रा प्रोजेक्ट्स लिमिटेड और प्राइवेट कंपनी हमना सही मदद हाबो मसी तौबनी लोजनी हाइदना घर मैनेजमेंट बोर्ड एरियाज प्रोग्राम हाइदना मणिपुर डेवलपमेंट 460 करोड़ रुपीस पर भारत भारत सरकार मणिपुर पर करगिलमा हाइदना मसी की भाषा में आसे मसी लोकसर का मसी को खुदा को रिवर कमिशन नलकी रिटेलिंग वाल से नलक था से ईओ पूरा ले मसी कंपटीशन तो हो रहे अगर मसी की मता जगह तो ये पार्टी कुर्सी में गवर्नमेंट जो लेटर से हायर के हाथ मसी की प्राइवेट कंपनी सी मनाका इन्वेस्टिगेशन तो होगा नहीं इंडिपेंडेंट इन्वेस्टिगेटिंग एजेंसी ना मतलब प्ले लिस्ट ऑफ द हायर Peace Committee Kangleipak Manipur na isauna awabatar ba hingang esigi manungda leiba mafam anida ngarang numidang blanket chana thangna naba polam sing amasung medical kit sing mateng pangkhre ahanba phase gi oina Peace Committee Kangleipak Manipur Special 50 na makoi gi maikai dagi hingang esigi hingang mayai leikai Panthoibi Community Hall da hangba flood relief camp ki mioi kun manga amasung hingang Kangjebung Multipurpose Rural Development Center da hangba flood relief camp ki mioi humputra romda chana thangna naba polam sing blanket amadi medical kit sing adu khusinakibani hairiba relief camp asida mi masing hengalakpa yana leiri Peace Committee Kangleipak Manipur gi maikai dagi makhata nasu atopa mafam singda angamba mating pangnanaba thorang tauri hairi mateng khusinaba duga mari lenana flood relief camp ta leiba mioi singna khanghodana thokpai chawda yum da leiramba polam sing amata kanba ngamhodaba ising na yum senthakhibasu yaunare phoseng amangata thokre phirol yauna polam लौथोकप नंगहोद्रे असिगुम्बा अवाबा तारबा फिबम मसिदा पीस कमिटी कंगleipak मणिपुरना मतेंग पांगलकपदा थागतपा फोंदोरक्ले गवर्नमेंट की साइट अखोइना अमुका हाइजरी अखोइगी लैरिबा अवाना तारबा मतम असिदा अंगम मतेंग मेडिकल की चाना थानबगी लैबांगी फिरोलगी मतांगसिदा यारि मखै अंगम मतेंग गवर्नमेंट साइना खरा पांबियु हाइदना हाइजरी नो कोई नाप लोग राजी बन लोग किन्हीं दूर से लाइट अपन ने ठीक है ले आये ताले कोई के लिए कम ना तेज ज़्यादा बाहर से को अदुना अगलसी कोई केस कमिटी कलर मणिपुर ना कोई मीटिंग में हम तो भी गई देखिए श्री दत्तन ने सो कोई अमीन बथुंग बाहर बदी ओइदे हाजी सरकार में कहीं भी सो कोई तंग लेते लाइट हम में आप हर एक करते ये नहीं है ना MST bus tagi Manipur thaba wahai lauthok hankhibagi wathok nathainan ba center gi thawinsin man ba mawongda ruling gi MLA singna lengak semna bagi thok tawduna leire haina hanagi speaker MLA TS Lokeshwar na fongdokre wafamasi MJ Narega scheme gi MLA share dagi nauna saba mini community hall ma yumnam khunau da sangaduna miyam da khusina bagi thawram da fongdokhibani thawram adu da yumnam khunau awang singlup ki hanagi president CS Ibohan B हराउरौ तांखम GP की चेयरपर्सन TS इंद्र कुमार सरुक याखी MLA न मखा तारदुना हंदकी ग्वालटाबी की थौदोग सिलाइन लोबु यारोय लैंगाक सेमननबा MLA सिंह पुल्ले हाइबगुमना मणिपुर थाब वाही मुथननबा हाइरकपदा MLA सिंह सेंटर दा खोलाव लाउब ngamdribasi करिगिनो हंगलकले मणिपुर कननबा सेंटर दा थोंग थिंदुना लाउब चंगी नत्रगदी मणिपुर नोंमगी लेखा ताखिगनी सेंटर की BJP लेंगाकना थंबा PR लेंगाकना रूलिंग MLA सिंगदा मणिपुर थाबा मुथननबगी वाथोक असि नाथैननबा लेंगाक सेमनबगी ड्रामा तौदुना लेरी रूलिंग की MLA सिंगना मणिपुर कन्नब लौरप खोंथांगदा कांग्रेस की MLA सिंगसु सरुक यागनी मणिपुर मुथतपगी ऑर्डर थोखिबा लेते हाइना चीफ सेक्रेटरी ना हाइरकलबनीना PR की लेंगाक असिना महा रेजिमेंट की मथकता थिजिनबा ngamdriba करिगिनो हंगलकली मणिपुर असि इंडिया की पार्ट मा ओइद्रबरा हाइखी मणिपुर है वही लोग थोड़ा मतमदा उन्नमा मेंबर सिंह ना थाउना लेना थोपी रहे हरगा अखोई उपोजले अखोई मरीजु कौबीर मंगाजु कौबीर हरगा दिल्ली दा खोंग थनमा मतमदा करिबि यार होय दनो नाउ हौकिति चीफ सेक्रेटरी हारे हारिबा मणिपुर थोकी बदो मादो अखोई ना कारिगु मम तो ऑर्डर थोकी बलेके हाइबु रगति ओनबर में मणिपुर मरीजु चलगा गवर्नर अदु इतार कारिगंदा हुई चंगलिब ना खुदता सेंट्रल फोर्सेस में गवर्नर प्रेसिडेंट लु चलाय रबनी ना गवर्नमेंट की गवर्नर की फुल पावर नहीं अदु इबा तारबदी
हारिबा खोगे रेजिमेंट की कमांडर दो सीओ दो कौरगा नंग काना से लथोय न बादु हंग या दबे करिगुना न मोय तक करि गागे World Environment Day Observation Lisingani Kunmanga gi sarukam moina Thobal College Thobal gi Internal Quality Assurance Cell IQAC Green Audit Committee madi Department of Environmental Science na punna sinduna Ending Plastic Pollution Globally haibasida nomagi oiba college level symposium competition among asi college asigi multipurpose hall da pangthokre college asigi mahirui sing saruk yaduna pangthokpa thoramaduda Thobal College ki principal Professor A Nabachandra Department of English ki head Dr K Tezarani amadi Thobal College Teachers Association ki President N Ibo Bina athoiba mithung singoi ki Principal Professor A Nabachandra ngasidagi chahi nifu yankai gi mamangdagi sizinaba horaklaba plastic asi yamna kanaba posakama oirabasu niyom sumna sizinaba haitabana plastic na thogaliba pollution asi khwaidagi mi painingai oire haiki miyambu wakhal taminabagi damakta mafum kaya da pangthokpugum Thobal College tasu thoramasi pangthokpani haina phongdokhi अतई पोल्यूशन में याम है अदुगी मनुंगदा ख्वाइदगी हेन जातीबा पोल्यूशन से होजकी प्लास्टिक पोल्यूशन से नामु हैन होय से अराउंड 45-50 years सबाय की ममांगदा पुथोपा से नाबा हौबा कोने अदुगु मसी दि चई यांkai सिदा सुकी मते अहोंब लाइग्रे सेंगनमकी दि प्लास्टिक से कोइगी मियोबगी दमकदि दिस इज अ बुन however it becomes a curse अखोइदा साफ तब तो माइना तौरे अखोइना मथम मतम जाना सिजनबीदा बगमना मोरगा Youth Development Club amadi Mina Library na sinduna haukiba May 13 numit 10 sumna satharakpa anisuba Children Summer Camp Kwakatal Laishram Laikai da luishnikre thoramadu da chairperson Imphal West Dr Laishram Bobby Devi Senior Resident Gynecologist Janims Dr Laishram Madhuri Devi Kaksing SP Priyadarshini Laishram na chingbasing maruiba miyoi singoina sarukya ki Thoramadugi manung channa nat ki oiba thoram kaya utkibuka loinana afaba mahirui singda manamatum piduna pungning thogat ki Paugi maraksida break malumina se Bapunsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru riba liver gi damukta di kari section thorang lo birib. Novochem Health Care gi original Lipsa 5G na adom gi liver buson badagi ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantal. Sizinabiyo original Lipsa 5G. Novochem Healthcare na sajaba original Lipsa 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup I gaming Ahibamjit Kumar Singh NEET UG 2022 exam da Manipuri oina state topper oiraki and I am a very proud student of Comet Coaching Institute.
ब्रेक की तुंगदा मोहन तराम नोक्सरी मखा तरक पाव पिजरी थौबाल डिस्ट्रिक्ट की खांगबोक असेंबली कॉन्स्टिट्यूएंसी की मनुंग चना लेबा खांगबोक अवांग अपर प्राइमरी स्कूल खांगबोक की हौजे हायर क्लास की साइंस अमदी सोशल साइंस की सब्जेक्ट ताकलिबा ओजा टीएस जॉयचंद्रबु खंगौदना स्कूल सिदगी ट्रांसफर तौखिबबु यानिंगदबा फोंदोक्तुना स्कूल सिगी स्कूल मैनेजमेंट कमिटी पेरेंट्स एसोसिएशन अमदी महिरोइसंगना स्कूल थोंग थिंगजंदुना खोंजंग जंगसिनख्रे School gate so lonsen bagalwena we stand for Sir Joy Chandra please stay transfer order transfer kaktrabadi school karoi haina thaba play card sing paiduna kholau singsu lauki khongjang aduda sarug yakhiba school management committee gi member E Rasikumar Kauba mana oza TS Joy Chandra si khangaboki school sida lakpa chahi phadri pre primary dagi class 8 fawba leiriba mairoi marfu rom tamliba school sida ahenba oza khara hapirakpagi mahutta school असिगिदमक्ता काथोपग लोइनना होनरिबा पेरेंट्स पुनमंगनसु थाजब थमलिबा ओजा टीएस जॉयचंद्रबु अतोप मफम अमदा ट्रांसफर थाकिबा हाइबसी लौतुनबगी मवोंग माली हाइडी हायर क्लास की ओइनसु साइंस अमदी सोशल साइंस की कंसर्न सब्जेक्ट की ओजा लेतबना ओजा टीएस जॉयचंद्र मतोमतना ताकपी तंबिरी मरमसिना ओजा टीएस जॉयचंद्र की ट्रांसफर ऑर्डर असि अथुबद कक्कदबनी ट्रांसफर ऑर्डर कक्त्रिबा फावबा महिरोइसिंग स्कूल मैनेजमेंट कमिटी अमदी पेरेंट्स एसोसिएशन ना स्कूल थोंग लोनसन बगी खोंजंगसी मखा सथकिगनी हाइडी अदुना हाइरिबा ओजा से अथु मतमना मागी यूटिलाइजेशन समराम थाबसे कक्पीद्रगदी अखोय स्कूल से मतम कक्तना बॉयकॉट तौदना अखोय थोंग लोनसन जरगा अखोय स्कूल काजररोय अदुगा हाइरिबा ओजा सी माना लाखबदगी स्कूल से मागी कथोप मयाम से अखोय पेरेंट्स सिंगनसु खंगी एसएमसी नसु खंगी अदुगा लेरिबा ओजा सिंगनसु खंगी अद मागुम ओजा मा अतमन थाबसे अखोय याजनिंगदे अद अथु मतमदा अखोय कंसर्न अथॉरिटी ना हाई पोजासिबो स्कूल से लेंगना थम्पियो चही खुदिंगी मोइरांग खुनौ खोंगनांग मखोंगदा लेबा खागेंबा एंड सन्स फ्लोरिकल्चर कम नर्सरी हाउस की प्रोपाइटर ओइनाम खागेंबना महाकी मसा सिंगलोना वर्ल्ड एनवायरनमेंट डे गमरी लेना मणिपुर की मनुंगदा लेबा खनगतलब क्लब सिंगदा उहै पानबा उचारा येंथोक्तुना असंगबलमदम अमा ओहेननबा लौखलकप खोंथांगी मखा सथरकप ओइना था असगी तांग मंगादा मालेम सिनबा थुंगना पांगथोकदोरिबा वर्ल्ड एनवायरनमेंट डे गी मांगोइनना ngasi मणिपुर की तोंगान तोंगानबा मफम सिंगदगी खनगतलबा क्लब 13 दा उचारा येंथोकपगी थोरम अमा पांगथोखरे Fifth Fruit Bearing Plants Distribution Program in relationship with World Environment Day 2025 की थोरमदुदा क्लब 13 दा उहै पानबा उचारा चामा सामा खुसिनखी थोरमगी फंक्शनल प्रेसिडेंट ओइखिबा ओइनाम खागेंबना महाकना चही खुदिंगी लेप्तन सथरकलिबा थोरमसगी मतंगदा वाफम कया फोंगदोरकले हाना क्लब अममदा निफु पीदुना लाखिबनी ngasi क्लब अममदा चाम सामद हेंगचरे क्लब 13 सिदा अराउंड 1100 अदुमान अदुगा अखोइगी इन्विटेशन सिंगदी 1200 वही पानबा ngakतनी मरमदी अखोइगी मणिपुर हाइबसी हईगी वहीगी सरुकसे यामना वाटपा राज्य अमनी मरमदुना वहीदसु खितंग कानबा फंगबा हल्लकांदा सेमेलोन खरदसु काननबा अदुगा एनवायरनमेंट से हन फगनबगीदमक्ता वही पानबरमदा पिजबनी औजे अरोइबदा मरुइबा पाव अमुका हन पिजरी अबुलोक तुरेलदा मियोय अमा तासनख्रे महाकु फंगनना बलमसांग पुलिस अमदी एसडीआरएफ ना थीबगी थबक सथरी अमसुंग हायल मदी हंगुनगी लोनबदसु इम्फाल तुरेल कायरे मसिना मयाई लंबीगी सेगमाइजनदगी उसिवा फावबगी लंबी फाउनद्रे मसगल लोइनना हौजिक फावबगी ओइनदी ISTV न्यूज मतंग सिदा टेंशन जरी मिरेंग ताबिरब पुनमकपु अमुका हना खुरुमजरी।